Assalamu alaikum wa rahmatullahi wa barakatuh. Ang siraba marubsing ngasidi nakoy mayamda thamoy gi oiba wafam khara thamjage adomso awaba kaya mayok naraba pansiya do nungay fam khangdrabadi wafam sing ase loiba fawwa tabiyo nakoy na hairiba wafam sing ase thaba taragadi fazanna thamoy dagi oina tabiyo maramdi ngasi aina haijaga dawriba wafam sing ase sumna tangi chindagi thoklakpa wahi khara adu khaknatte nangi awaba du da tasalli pijabani nahakna khalli naitom tare aidi awaba chaitheng kaya kaya phangle thajaba leitre kanadasu hojik naonda oiriba halada do asengbani achumbani nang waramgani kanadasu thajaba leiramlaroi hairiba asengba achumba asiga loina na achumba amasu leiri numidang khuding loikhibaga ayukam lakpani amamba matam adu loikhibaga anghanba matamsu atum lakpani mawong asumna nangonda hojik oiriba awaba kaya ado pansigi tangkak amakakni saruk amani mapung faaba wari adudi loidri hojiksu adumak waraga laigani haiba leiti ningsingbiyo Allah na nahakpo khangi nangi melodagi tarakleba pirang khudingmakki drop khudimmak ado chimbaldagi thoktana lonthoktabagom phumjillaga thamliba awaba kaya lirubada taningdraba miyoi kaya na nangi awaba wari khanbikhraba nangi awaba wari sing ado phagigom pumnamak adusu Allah tabarak taala di khanglibani Allah na Quran da habiri fa inna ma'al usri yusra inna ma'al usri yusra har awaba khudingmak ka loina na araiba nungaibani hai ribaya da se hanjin Allah tabarak taala na anira ka habiri ba se karigi damaktano ai koi gi awaba nungai tabak khudimak matam chuppagi oina leiroi nong manatraga nong madi awaba do kokani haibagi ai koi gi thamoi da thajaba do chena thamna bagi damaktani la yukallifu Allahu nafsan illa wus'aha Allah na kanagum ba matada mahang na puwa thangba ngamloi daba polam ado thangatte nahak na nangi pansigi awaba do achauba polom amani haina khallibado nahak na thangat pangamba khang bangamba polom ama oibagi damaktani khang laga leiba ngamliba khantabiyu adugum laba miyoi sing adugi matangda makoi sing aduna makoi gi leijaba khudimmak mangkhrabasu sabar tawraga pansigi khomchatka loina na chatkriba ekoina tanaraba ngaktani hadarate ayub alayhi salatu wassalam gi wari ningsing naba khot nabiyo wari ado hadarate ayub alayhi salatu wassalam gi laijaba khudimak mangkhrabasu mahana sabar bu kadong da thadokide sabar adu buche na paiduna Allah tabarak taala da haijaki rabbi anni masniyat durru wa anta arhamur rahimin aigi mapu asing wamakki aingonda awaba do thunglare nahakti minungsi chawba singi manungdagi khwaidagi henna minungsi chawba mapuni hairiba wahaya se karigumba ikoina sollaba artha khangna adu oirabadi thamoigi maichak ado tapna ingthagani masidi aikoigi awaba do Allah tabarak taala da tamjabani hadrate ayub alayhi salatu wassalam nasu dua se Allah da tawzaki hadrate yunus alayhi salatu wassalam masagi maralla do yazaraga Allah tabarak taala da haijaki la ilaha illa anta subhanaka inni kuntu minadh zalimin Allah namagi awaba khudima ado kopiki hadrate yusuf alayhi salatu wassalam da changyeng kayam tawkhiba nahana taram lagani piklingai matamda nungsiraba mama kainaki dunya dagi hanki mama kaina bagi maichak ado mama kaina bamiyoi singna khakta khangbangambani matam khara leiraga khara saroklaga apokon mapa nungsibaga muklamnaki mayamba singnot pi nabiduna gohada mukthadaki aduga muk minai oina yonbiki hairiba wari sing asina aikoida tafong na tali aikoigi thamoida sengna aikoigi halada do Allah gi mamang da thamlabadi leiramdraba lambi kya do leirakani nahangna di khalamgani aina lairabo oibana paisa paidabo oibana nangi izat leite haina nasagi oiba sinpham ama phawba leitabana yomgi miyoi singna nangi natiknagul ado khangbide haina tabu dunya wala gi mityeng di apik pani aseng baizati Allah gi manakta laibani
nangi natik naguldi nangi iman nangi afaba lamsad nangi achumba wakhallon aduna lepkadabani paisana lepkadaba natte ngasi makoina nangi natik nagul ado khangbidrabasu kona thangda nangi natik nagul khanglakkini makoina nahakpu khangbidrabasu gyan tabidrabasu makoigi wani makoigi mangjabani karigumba matamda nahakna awaba bulum adu puba ngamdre khangba ngamdre awaba se koknaba sijarage haina khanba yarumgani chummi mioi kaya kaya awaba koknaba khangba ngamdraba awaba adugidamak masana masagi thawaya to lose natraga aida sihanbiro haina taksi sonnai makoina khalli ai isana isagi thawaya se lawjarabadi awaba polum singa se koklagani haina adubu wakhal adu aranbani ngasi nangna dunyagi awaba koknaba nasana nasagi thawai lawjarabasu problem di loiba nairoi awaba di henna fangani kanagumbana masana masagi thawai lawjaraba hayeng jahannamda mana sirakpa mawong aduda azab pigani kanagumbana hu thaklaga sirakle mafam aduda hu pitak laga azab pigani kanagumbana building dagi chong tharaga sijare mafam aduda jahannam aduda chong laga mahag adu azab pigani adasu shanti phangdaba mafam asidasu wan chatkhiba mafam asidasu nangbu kanagumba miyoi amatana phana sonna horoi aduna awaba tare haiduna khangba ngamde haiduna sijaba sikhak lambi natte lambi di mayam lei nangi thawai na bulairaba problem ado solve yamna laina tawba ngamgani miyoi bagi pansi ase waduna ta laini haiba leite Allah gi changing ado mai paklabada nangi awaba do kokane nahana ayuge hogatpaga nangna fangliba niyamat khara adugi shukriya ada tawba hobiyu maramdi apikpa pod oirabasu maduda rahmat barkat yauribani nungti namit khudingi atin bayat oirabasu zikar oirabasu tasbih oirabasu sonba hobiyu adu oirabadi nangi thamoida tasalli oigani shanti fangani khudam moina sura fatiha ayatul kursi alam nashra haireba singase sonbana thamoi bulaita hanbangam halle chinda lonbadu khapnati yaroi thamoidagi pungning changna solo adu oirabadi wahai sing aduna nangi thamoida shanti phangangani shanti pigani karigumba nahakna khalaklaba pumnamak loikhre koklaroi awabasu phanglaroi shantisu matam aduda hairiba wafam ase ningsingbiyu apikpa dua su mapangal leibani haibasi dua taw halbagi matalapti chinda khakta ya Allah ai ware asumna haibada natte thamoidagi thawai hakchang yauna puning changna dua taw wadabani adu oirabadi nangi tumduna lairamlaba iman adu su hogalakani Allah ga mari naknabasu helakani Allah gabu mari nang na behelak laba kadawruni dunia wala singi wafam singna Punsi da Taraba awaba kaya sina ikoida para amadi adumuk tambi lambi amasu hangdokpi nangonda awaba tari ngai matamdadi lambi ado ukhida bayai mamitangba amagum oikhiba yai adu oirabasu nasana nasada thajaba adugi mangalado pokhallu hojik nahak warasu konadi nungai rakhini haibagi thajaba ado thammu hairiba pikpa thajaba ado puraga punsigi lambi da adu maksallu nangi punsigi hingbagi mahau hairiba matam aduda phangba horakani nungti numit khudingi nasana nasagi rotin nama semdu fajar nama sonbagi hainabi thammu fajar nama sonbana thamoida tasallipi punsida barkat pi nabi adunuga angamba isana ngamjaba mohungda Quran tilawat tawbagi hainabi su thammu adugum laba mioi singna nahangonda dua tawbiyu herak pataraga so herak dabatara so mayamgi dua tawbiyu asamba apik pa amal asina yamsilak labada aikoigi punsida kona ahongba chawba amal lakani karigumba nangi wakhalado fa thabang amlaktrabadi meditation taw ningsa sorado tapna hon besano mathakta tapna mu hangatpa makhada muk tapna hon thaba aduga khan thabiyu hol liba ningsa sorase Allah tabarak taala gi asawba ni'amat amani haina hairiba amal asina wakhalado laitahan bangamgani karigumba nahana khalaklaba aide gunagarni aigi gunasi yaman khre aibu kokpiraroi haina matam aduda naha kokthokanu Allah di minung se chawba kokpiba haiba mapuni haibasi
Nangi tawbagi thong ado yanna launa hangduna leiribani. Nabi Karim sallallahu alaihi wasallam na matam chuppada tawbagi matangda kokthopinabagi matangda wafam kaya kaya ikhoida khanghanbiramle. Samandargi chauraba ipakta leiba sabongum nangi gunado yamna bataragasu nangna thamoisingna Allah tabarak taala da kokpinaba haijaraba Allah tabarak taala na soksoi soidana kokpigani. Ya Rabbi anta ana al-awwad bil-dhanbi wa anta al-awwad bil-maghfirati. Karigum matamda hek naha na khalaklaba aigi ni haibada paisa lupa amata leite aigi paisa thokpa yaba sintham amata leite laina punsi hingnabagi lambi amata leite aigi teng tawbinaba mangdasu tungdasu kanasu leite haina nungsiraba marub Dunyagi mamaldi matamni matambu leiraba nangi nafamda pumnamak lakhiba yai. Ngasi nangi nanakta leiramdaba pot ado hayeng leirakpasu yai. Nang napiklingai matamda dunya se karino khangdiringai matamda nangi nanakta karigumba uba leiramde. Nang ngasi pairiba mobile siriba gahari khudimag ado nangi nanakta leiramba natte matamna honglakpada leirakhiba ngaktani nangi punsidasu nungaiba lakhini nusiraba marupsing aduna waganu sabar tawraga satsi Allah na aikoida changyeng tawribani aikoida awat pa kaya piraga awaba kaya mayok na halaga changyeng yaudrabadi mi adugi magul ado kaidongda khangbangam Allah gi changyeng da maithida naba kanno honasi Allah tabarak taala na nakoisu ayusu sabar tawraga punsigi lantham kudimakta mai pangna thengna bangam hanbisanu wa akhiru da'wana alhamdulillahi rabbil alamin.